Morehda Leiriba State Forcing atatai tahalabra Leikhidraba SDPO Singtham Anand Kumargi mahut haptabagi mathakta Leifam Thokpa District asigi additional SP su leitri. Kuki Military Singna Handak Morehda Leiriba State Force akamba actor chatharduna commando ani hatkibaga loinana personnel kaya aso afa nanghankiba thawdok adu security advisor Kuldip masamakna Myanmarda base tawba PDF yawi haina phongdokkiba leirabazu leingakna yamna sensitive oiriba border town Moreh bu ngak senaba leiriba State Force ki lehamfam thokpa struck matik chana thambagi mami tadri thajaba yaba paugi likhun amagi matung inna mamang sahigi October 13 da Moreh gi SDPO Singtham Anand Kumar bu Kuki Military Singna hatkraba matung ngasi tha ahum phajilakraba fawba mahaki mahut ama haptana leibagi mathakta dis asigi leifam thokpa additional SP Operation Additional SP Law and Order Sulaitri Leifam Thokpa Police Officer Sing Leitabana Morehda mathau tawriba State Force Sing makhoi awat apa sing wakatnaba mafam leitri masigi mathakta tha asigi marida nauna tenaupo district ki SP oina lakhiba Rahul Gupta IPS asi Moreh gi kondong larembi manaki KLP da leiba manga suba Assam Rifles ki camdagi hendoktana leibaga loinana chapchaba mathau tawduna leiri hairi pau asina makha tarduna haukiba numit kharani asida Morehda Kuki Military Singna warda sijinagadaba afaba makhalgi kholai sing sijinaduna State Force ta attack tawduna commando personnel ani Leikhidraba amadi kaya ama aso apan thokiba thawdo aduda fawba SP Rahul Gupta masa ukhide mamang sahigi May 3 dagi Manipurda irang tholakliba asigi mamangda Tengnopal district ki manung chaliba border town Moreh police station ki IO 10 gi mathakta mathau taramki aduba hauji irang kalaba matam asidadi supnagi IO ama khaktana mathau tawduna leiri aduba IO ama khak leibana maram oiduna Morehda tholiba thawdo wathokka mari leinana lakhakadaba FIR kaya lokhappa ngamdana leiri achikuma phibam kaya asina haujik Morehda leiriba masing yamkhidraba State Forcing asi atatai phibamda leire Laingaknadi Morehda ahemba security forcing thajilagani hana phongdoklabasing asi fawba ahemba State Force amata thajimba leitri adumapu ahemba khuju khulai kharadi ngasi ayuk pung 8 makhairom tarakpada helicopter da Morehda pusilakre hairi amaromda Manipur amasu Mizoramga tainana leiriba Myanmar gi mafamsing Junta Army ki makhutagi rebel group singna khudum chanchingkraba matung Junta Army dagi mulakhiba afaba makhalgi kholaising adu handak Kuki Military singna Moreh gi State Force ta chathadaki balan adu da sijinarabra haibagi chingnabasu paw asina makhatana phongdorakri paw asina makhata aduna State Force na drone sijinaduna Kuki Military sing movement yingsinbada Moreh bazar dagi meter samang yankhairom lapna leiba St Joseph School Kuki Military sing chani gi mathakta leiba ukhi School asiga nakna leiba chingthaktana Assam Rifles ki camp amasu leiri masida natana State Force ki temporary oina hangliba posting adusu uba atai akoiba mafamsingdasu camp hangduna masing yamlaba Kuki Military sing leiduna matam amada hekta landarapa yabagi position da leiri hairi ngasi ayuk pung 5 dagi Manipur pumbada pung 9 gi ban kaukhre haukiba sagolse numiki ayu angaba pung 2 tabada kangchup chingda Kuki Military singna chatharapa attackta Leikhidraba thiam konjing chanamajing laikadegi khulngapa takelangba manoranjan mihakamai leinana semkiba JSC na haying January 10 gi ayuk pung 5 dagi January 12 gi ayuk pung 5 fawba pung 9 gi Manipur ban kaukhre khulngapa takelangba manoranjan Leikhidraba gi matangda semkiba JSC na miyamga loinana ngarang chief minister da demand sing yawba Jero ama pisimbaga loinana demand sing pung 9 gi manungda thabakta onthokpinaba taksinkim aduba hariba matam asi fawbagi manungda governor gi maikaidagi positive oiba response amata piraktabadagi pung 9 gi Manipur ban gi khongjang changsimnaba warip laukibani hana JSC gi campaign chanam chanayamana tadoropa chero amada hairi iramdam asida leiriba CSO sing maira paibi loop sing club kim amadi miyamna ban asibo mapum phana sagapiyu haibaga loinana ban asina essential service amadi daramaga mai leinaba thabak singni council loi hairi Charo asina hai mamang sahigi May 3 dagi Kuki narco terrorist singna maiteda landarakpadagi hauna athoba takelangba manoranjan ima leibaki tamak haiduna ngasi fawba mayumda halaktana kangchuk maikairomda khulngaktuna leirakhibani hairi